Akaswani Imphal, Ningthoukhongjam Suni na pau pazari, ahanbada maru uiba pau. Rajyapal Ajay Kumar Bhalla na hairi, Rajya sida nga yokpana sel tungi pibam phagat hanbada mateng oigani. Rajya Sabha Sadasya Laisemba Sana Jawbana, Kabo Tampaku Manipur da handorak na bathabak sing lokhat piyu natraga, Panduna Lairiba Khatipurongi Senpam Myanmar da Myanmar na Rajya Sarkar natraga Kendra Sarkar da pihalu haina Sangsat taksin kre. Kendra ki Tourism Mantri Gajendra Singh Shekhawat na hairi, Senba Sahi Lisingani Kunmanga Kuntaruki, Budget Yaukiba, Lam Koifam Yankai Semgat Naba, Project Singi Manungda Manipur gi Loktak Patsu Yauri. Rashtrapati Draupadi Murmu na hairi, Mahiroi Singh na Thabak Thiba Mioi Oibagi Mahutta, Miam da Thabak Piba Ngamba Mioi Ama Oinaba Honasi Amasung. Pradhan Mantri Narendra Modi gi Mauritius ki numit nini gi Khongsat Hayengdagi Hauragani. Rajyapal Ajay Kumar Bhalla na hairi, Rajya sida nga yokpana sel tumgi pibam phagat hanbada mateng oigani. Maihauroldagi hauna nga yokpagi thabak asi aikhoiga sagonaduna lakli. Manipur University gi Zoology Department da nga macha semganaba Fisa Laboratory ama hangdokladuna Rajyapal na hai. Rajya sida pat turel amadi pukri na chingba marangkai na leibana nga yokpagi lamda hena sakhotpagi khudong chaba leiri. Magna hai, ngasi hangdokliba Masir Hatchery asina ngagi pothok marangkai na puthokpada mateng oiragani. Sri Bhalla na hai, Bharat Sarkar na ngami singidamak Pradhan Mantri Matsya Sampara Yojana PMMSY yauna tongan ba scheme sing paikhatli. Masina ngami sing masa mathanta maromdom lepchaba ngamhanduna Atma Nirbhar Bharat ama ohenbada achoba mateng oiri. Miyamna asiguma scheme sing asi kudong chaba lobiduna lobinaba Rajyapal na appeal tawri. Sri Bhalla na hai. Dr. Behra mentioned the record fish production, 18 million tons, third largest producing country, very high value of exports we are doing. It's the number one export item actually. Dr. Behra used to be Director General of Foreign Trade. So I'm aware of the marine products potential which India gains while exporting, and two states of Kerala, Tamil Nadu and Andhra Pradesh are definitely doing marvelous things to do that. But we in Manipur definitely can look at, because here we stand with some uniqueness, both in the genes part of it, but the research, even some smaller level, like the small fish you said having high omega-3 fatty acids. Thoramaduga Mari Lenana Rajyapal na Zoology Department ki Mahiroi Singh na utpa exhibition amasu yengki. Kabo Tampakpu Manipur da handorak naba thabak sing lakhut piyu natraga Panduna Lairiba Khatipurongi Senpam Myanmar na Rajya Sarkar natraga Kendra Sarkar da pihalu haina Rajya Sabha Sadasya Laisemba Sana Jawbana Sangsita Tangsit Kre. Ngasi Phamgi ba Sangsat ki miphamgi 0R gi matamda MP Laisemba Sana Jawbana Kabo Tampaki wafam pukhatladuna hai. Kumzali Singama Jamapan Yankai Humdoigi March Ahumda Bharat ki Pradhan Mantri Oiramba Jawaharlal Nehru na matamadugi maki phammanaba Myanmar gi Pradhan Mantri ga loinana mifam pangthoklaba matungda Kabo Tampakpu Myanmar da pithoki. Kabo Tampakpu Myanmar da pithokiba adumak Manipur gi puwari da khwaidigi laibak thiba numit ama oiki. Sri Sana Jawbana hai. Pandit Nehru gifted away Kabo Valley of Manipur to Imphal, Burma, now Myanmar, on 3rd March 1953, after having a meeting in Manipur with his counterpart Mr. U Nu, then Prime Minister of Burma. This valley is a very resourceful and fertile landmass of nearly 22,210 square kilometers, and it had been once a part of Manipur Kingdom from as early as 1450 AD. The given away of Kabo Valley to Burma was the most unfortunate day in the history of Manipur, because it was done without any prior approval of Indian Parliament or state endorsement or rectification. Moreover, Nehru completely ignored the terms and the conditions of the Treaty of Zandabu of 1826, and accordingly to Kabo Valley, 1834, Burma agreed to pay a sum of rupees 500 Sikar rupees per month as compensation of Kabo Valley. Ziribam na mipung kudimang na santi yamasung Amata oina nungsi sanan apunbagi saktam ngaksi haina Deputy Commissioner Krishna Kumar na appeal tawri. DC na thokpa chirolaman hai jila asida lairiba mipum khudimang na Kanglup naidana amana ambabu mating pangna duna nungsi sanan na laiminasi
ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤꯡꯁꯥ ꯇꯧꯗꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ, ꯖꯤꯂꯥ ꯑꯁꯤꯗ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯎꯠꯇꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯁꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯗꯨꯅ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯍꯥꯎꯆꯣꯡ ꯈꯨꯜꯗ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯀꯦꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯨꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯨ ꯅꯥꯟꯅ ꯂꯩꯅꯕꯅꯤ꯫ ꯀꯦꯝ ꯑꯗꯨ ꯃꯤꯑꯣꯏ 135ꯔꯣꯝ ꯂꯥꯌꯦꯡꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ꯫ North East की अहानबा ओइना मणिपुर दा लेबा लिवर अमदी गैस्ट्रो हॉस्पिटल ILDS ना अदोंबु तरामना ओक्चरी आइकोई की पांडमदी लिवर अमसुंग गैस्ट्रो इंटेस्टाइनल लाइना सिंगे ख्वाइदगी अफबा लायेंग पीबा हाइबसने असिगुंबा चाउथोक जनिंगाई ओइरबा एडवांस एंडोस्कोपी GI सर्जरी अमसुंग लिवर ICU की मतेंगना पेशेंट सिंग मपानदा चत्रबसु ILDS हॉस्पिटल दा चपचाना लायेंग बंगमले ngasimak lengsin biraksi ILDS हॉस्पिटल क्वाकैथेल इम्फाल। ताबिरिबा पाव असी आकाशवाणी इम्फालदगिनी। केंद्र की टूरिज्म मंत्री गजेंद्र सिंह शेखावत ने हाइरी सेनबा चही 2015-16 की बजेट यावखिबा लम कोइफम यांखै सेमगतनबा प्रोजेक्ट सिंगी मनुंगदा मणिपुर की लोकताक पासु यावरी। लोकसभा दंगसी अंगोमसा बिमोल अकोइजमना मणिपुरदा लम कोइबसिंगी मफम ओइरिबसिंग सेमगत सावतपगी मतांगदा सरकारना करी थौरांग पाइखतली अमदी सेनबा चही असिगी बजेटता पनखिबा लम कोइबगी मफम यांखै सेमगत सागतपदा मणिपुर की करम मफम यावरी हाइन हंगलकपा वाहंगी पाउखुमदा श्री शेखावतना फोंदोखिबनी। मांगना हाई स्पेशल असिस्टेंट टू स्टेट्स फॉर कैपिटल इन्वेस्टमेंट सचिगी मखादा टॉप टॉप लम कोइफमसिंग मालेमगी थाकता सेमगतनबा राज्य कुलुमदोइदा प्रोजेक्ट 90 पाइखतपदा मणिपुर की ओइना प्रोजेक्ट असी यावरकपनी। प्रोजेक्ट असिगिदमक लुपा कोटी 39,94,000 चंगना पाइखतकदबनी। Security Force in Chathakiba, Thawong Yaning the Bapongdokuna Kukijo Council na Kukijo Taba Mapam Singda, Lauthokiba total shutdown gi Mami Churachandpur Jila the Suchau Natari. Aikogi Churachandpur Paumi Francis Songa Tena Hai, total shutdown asina Maram Oiraga, Zila Asida Maitampam Sing, Dukan Sing Amadi Lalot Itika Marilena Batabak Tauram Sing, left key. Amaromda Kangpopi Jila that Matam Kaktaba Shutdown Chatari, Aikogi Kangpopi Paumi, Gungun Sing Sitna Hai, Jila Sida Ladiba Mahiloisang Sing, Dukan, Kaitil Nachingba Mapam Sing, Tong Hangakide, Bang Sing Sut Tong Lon Ki, Mang Hai, Tasigi Nipan the Toki Batok Doctor Laki Daba Mu Adugi Hakjang, Postmortem Tokre, Adubu, Asib Hakjang Adu, Sarkar Yanaba Purokti Pauba, Laukiroi Haide. Manipur Renewable Energy Development Agency Maniradana Sinduna Solar Light System Haibasigi Matang da Miam the Mapung Oina, Lomi Singda, Ningthoukhongjam Pandamda, Nomagi Oiba Orientation Amasung Awareness Program Ama, Imphal West Zilagi Uchiwama Kalekai Community Hall the Pangtokare, Tauramasi, Bharat Sarkargi, New and Renewable Energy Mantralogi Makada Maniradana Sinduna Pangtopa, Tauramasi da Mapamadugi, Lomi Miamda, Biogas, Water Pump, Solar Water, Heater na chingmagi matangda matawkaram ng sisinagani haibasida akangay sing na takpi tambiki. Mama ubising na pigliba angang singi sexual taurangi da makaritawgani amadi karipolam sing sisinganagay haibasigi matangda Urban Ayushman Arogya Mandirgi Makada layba medical officer sing amasung staff nursing gi oiba training hawdokpa amadi takpi tambibagi tawram ngasi lampel pata layba Rajigi Family Welfare gi Training Center da pangtokre Manipur Sarkar gi Haksel Bibag amadi Rajigi Health Society Nasinda Pangtopo Tauram Asida, Health Services ki Director Dr. Jambo Golmai Amadi, National Health Mission Manipur State Mission Director Dr. M. Dinesh Sarukyaki. Thawbal Jila da Hangliba Relief Camp Ahum da Layba, Miyoi Singa Saba Polam Singi Oba Mela Ama Lakliba Yumsakashan Nimita, Thawbal DC Complex ki, Election Counting Hall da Pangtok Lagani Numit Adugi Ayupung Trama Toydigi Hogoda Mela Asi, Jila Asigi Relief Camp da Layba Miyoi Singa Saba Polam Sing Asibu, Punung Tawat Pinabasu, Apil Tauri. Imphal West Zilagi oina National Deworming Day lisingani kunmangagi anba round gi oiba Zila Thaki oina Karmachari Singbu amuk nohongno na hiramasigi matang da kanganbagi thawramama ngasi lampel pata layba RD Wing da pangthokre. National Tobacco Control Program and Cigarettes and Under Tobacco Production Kopta Ek lisingani ahum gi matang da nomagi oiba miyamda ningthina kanganbagi thawramama ngasi Kakching Municipal Council gi Conference Hall da pangthokre thawramadu District Administration Kakching gi makada District Health Society na senbani MSPDCL gi karmachari singna ngasi tongan mafam da re chathabada maila na sizinaraba consumer kuntaru phagathibga loinana punna consumer nipumathoi gi mai kakthaki amasung miyoi ani gi mathakta FIR pan kare haina corporation asigi chiru asina makhatari
Imphal ki Central Library ki computer lab ama ngasi hangdokre lab asi hangdopagi pandamdi library asida lairik paba lakliba miyoi singda internet ki kudong chaba phanganduna e-book amadi e-journal na chingba paba phanganabani Akashvani Imphal dagi pau tabiri Rashtrapati Draupadi Murmu na hairi mahiroi singna masa masa gi thabak thiba miyoi oibagi mahutta miyamda thabak piba ngamba miyoi ama oinaba honasi wafam asi Haryana gi Hisar da laiba Guru Zambishu University ki convocation thoramda Rashtrapati na phongdokibani tungda Srimati Murmu na Burma Kumari Singh Golden Jubilee thoramda Rajya Thaki campaign Spiritual Education for Holistic Well-being hogdokhi Rashtrapati na hayeng Batinda da laiba AIMS amasung Punjab ki Central University ki convocation thoramda saruk yagani Numit adumaki numidang wairamda Punjab Sarkar na yumbu oiduna Mohali da pangthokpa thauram amada saruk yagani imsakation numita Chandigarh da laiba Punjab University ki convocation da saruk yagani Pradhan Mantri Narendra Modi gi Mauritius ki numit nini gi khongset hayengdagi hauragani Pradhan Mantri na tha asigi taranithoi da pangthokadaba Mauritius ki National Day thauram da sabapati oina saruk yagani Pradhan Mantri gi Mauritius ki numit nini gi khongset manungda laibak adugi Pradhan Mantri ga tongan tungam project sing sangagani sangagada project sing aduda Civil Service College amasung Health Center yauri project sing asi Bharatna sentang piduna sabani Hauzik sanabagi pau Naorem Victor dagi Kuntra Taret Suba N Hazari and Dr. N Tombi State Polo Tournament ki ngasi sanakiba match singda X Polo Club Wangkhaina Kripsa Polo Team A Naorem Thongbu Panjal Tarahumdoi Marida Rup Kumar Polo Club B Nagamapalna Paradise Polo Club A Wangkhaibu Panjal Tara Ahumda Amasung Eastern Students Club Nongmaibungna Khurai Polo Club Khuraibu Panjal Manga Marida Thoikre Chahi Tarahumdoi Makhagi Nupa Masagi Inter Club Football League Tournament ki YCWO Ground Hainopokta Sanakiba match ta Manipur United FA na Neroka FC bu Panjal Mari Sino da Thoikre District Sports Association Bisnupur gi mityang makhada Isok Football Club na sinba Anisuba H Panthoibi Devi and H Tomba Singh Memorial Under 13 Boys Football League ki ngasi Isok Playground da sanakiba match ta Regular Football Coaching Center na Isok FC bu Panjal Anisino da Thoikre Samurau Chingo Trophy Open Football Tournament lising ani kun mangagi ngasi sanakiba match sing da UCFA Laifrakpam na YSC Naorem Chaprobu Panjal Amasino da Panthoibi FC Kha Sanjenbamna NCP Mayang Imphal bu Panjal Ani Sinoda ALCCO Chajingna Achan Bigai FC bu Panjal Taret Ani da Thoiki amasung Model Club Singzamai amadi Pek Pukrambam Panjal Ahum Sanaduna draw chatki Ani suba Let N Kethabi Memorial League Round Football Tournament lising ani kun mangagi ngasi Lairenjam Sabal Imoinu Ground da sanakiba match singda KYVON SWC Kunfam na Mix FC Kodompok Pibu Panjal Manga Anida Thoiki amasung SLYFA Sagolban Amadi Haikru Makong FC Panjal Amamam Sanaduna draw chatki Mari suba MNCA Senior Women's One Day Trophy lising ani kun mari kun mangagi ngasi Seto Ground Kongba Dovi Lampakta sanakiba match amada AKSDO Khangabokna Al Amin Lilongbu wicket mapan da thoikre Suni Aroibada maroiba pau amuk Rajyapal Ajay Kumar Bhalla na hairi Rajyasda nga yokpuna seltumgi phibam phagathanbada mateng oigani Rajya Sabha Sadasya Leishemba Sana Jawbana Kabo Tampakpu Manipurda handorangna thabak sing lakhotpiyu natraga panduna leiriba Khatipurongi senpam Myanmar na Rajya Sarkar natraga Kendra Sarkar da pihalu haina Sangsatda taksinkhre Kendra ki Tourism Mantri Gajendra Singh Shekhawat na hairi Senba sahi lisingani kunmanga kuntaruki budgeta yaukiba lam koifam yangkhai samgatnaba project singi manungda Manipur gi Loktak Patsu yauri Rashtrapati Draupadi Murmu na hairi mahiroi singa thabak thiba miyoi oibagi mahutta miyamda thabak piba ngamba miyoi ama oinaba honasi amasung Pradhan Mantri Narendra Modi gi Mauritius ki numit nini gi khongchat hayingdagi hauragani pauloi jare